ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯥꯏꯑꯣꯟꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯁꯥꯎꯔꯛꯄ ꯑꯗꯨꯗ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯄꯣꯔꯣꯕꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯀꯨꯠꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯠꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯪꯖꯔꯛꯂꯤ꯫ ꯃꯗꯨꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯇꯥꯕꯤꯌꯨ, ꯒꯨꯔꯨꯅ ꯇꯥꯏꯕꯪ ꯃꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏꯕꯨ ꯁꯥꯗꯨꯅ ꯃꯥꯟꯕ꯭ꯔꯥ ꯍꯪꯂꯕꯗ ꯈꯔ ꯃꯥꯟꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯑꯃꯨꯛ ꯁꯥꯟꯈꯤ꯫ ꯅꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯑꯄꯪꯕ ꯅꯤꯄꯥ ꯑꯁꯤꯗ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯇꯥꯛꯄꯤꯗꯨꯅ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯔꯤ ꯋꯥꯔꯝꯒꯤ ꯌꯦꯠꯅꯔꯤꯕꯅꯣ, ꯃꯔꯝꯗꯨ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯩꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯉꯩꯗ ꯅꯤꯄꯥ ꯑꯁꯤꯅ ꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯐꯥꯕꯤꯔꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯖꯦꯡꯕꯨ ꯄꯥꯏꯈ꯭ꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯁꯛꯏ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯐꯥꯈꯤꯕꯗꯨ ꯊꯛꯇ ꯊꯣꯛꯂꯤꯕ ꯂꯌꯥꯝꯒꯤ ꯃꯨꯔꯇꯤ ꯄꯨꯔꯤꯕ ꯂꯌꯥꯝꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯈꯤꯕꯅ ꯑꯩꯕꯨ ꯃꯥꯒꯤ ꯇꯂꯣꯏꯁꯤꯡꯗ ꯆꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯎ ꯂꯥꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯅ ꯅꯤꯔꯤꯕꯗꯤ ꯃꯤ ꯄꯨꯔꯥ ꯑꯣꯟꯕ ꯑꯗꯨꯇꯅꯤ ꯍꯥꯏꯗꯨꯅ ꯄꯪꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯕꯗ ꯍꯪꯉꯣꯏ ꯑꯅꯤꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯆꯨꯝꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯅꯤꯡꯉꯥꯏ ꯇꯧꯔꯒꯅꯨ, ꯅꯍꯥꯛ ꯃꯤ ꯄꯨꯔꯥꯁꯨ ꯑꯣꯜꯂꯒꯅꯤ, ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕꯤ ꯊꯣꯛꯍꯟꯅꯤꯡꯕꯗ ꯊꯣꯛꯍꯟꯕ ꯉꯝꯕꯤ ꯑꯁꯤ ꯉꯁꯤ ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯣ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯂꯧꯖꯒꯦ ꯍꯥꯏꯔꯒ ꯂꯥꯏ ꯅꯨꯄꯤ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟꯕꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯇꯥꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯡꯗ꯭ꯔꯤ, ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯩꯍꯥꯛ ꯌꯥꯔꯒꯦ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯑꯃꯇꯪꯗꯤ ꯌꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯍꯌꯦꯡ ꯑꯩꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯤꯉꯩꯗ ꯅꯪꯅ ꯑꯁꯨꯝꯅ ꯏꯔꯨꯖꯕ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯐꯥꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯣꯞꯍꯧꯔꯣꯏꯗ꯭ꯔꯥ? ꯃꯗꯨ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯗꯗꯨꯅ ꯇꯧꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯦꯂꯣꯏꯅ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯗ ꯅꯃꯤꯠ ꯌꯥꯝꯒꯅꯨ, ꯑꯩꯒꯤꯗꯤ ꯅꯍꯥꯛꯅ ꯍꯥꯟꯅ ꯐꯥꯈꯤꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯅꯕ ꯃꯤ ꯊꯤꯕ ꯆꯠꯂꯔꯣꯏ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯑꯩꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯅꯤ, ꯑꯗꯨꯅ ꯁꯣꯏꯗꯅ ꯔꯥꯅꯤ ꯑꯣꯏꯅꯕ ꯅꯤꯡꯊꯧꯁꯤꯡꯅ ꯃꯆꯥꯅꯨꯄꯤ ꯄꯤꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯇꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯁꯤꯡꯅ ꯀꯜꯂꯛꯄ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯑꯩꯅ ꯔꯥꯅꯤ ꯑꯍꯟ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯈꯥ ꯇꯥꯕꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯅꯥꯄꯨꯛ ꯁꯦꯡꯂꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗ ꯁꯦꯡꯂꯦ ꯌꯥꯖꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯟꯅ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯜꯂꯣ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏꯅ ꯅꯥꯄꯨꯛ ꯁꯦꯡꯂꯕꯅꯤꯅ ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯕꯗ ꯍꯦꯂꯣꯏꯅ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯊꯣꯏꯕ ꯃꯤꯁꯛ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯕꯗ ꯅꯤꯄꯥ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯐꯖꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯁꯥꯏꯑꯣꯟꯕ ꯍꯥꯏꯅ ꯀꯧꯔꯕꯅꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯟꯁꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯁꯥꯏꯑꯣꯟꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯇꯣꯟꯁꯅꯥꯕꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯤꯒ ꯂꯥꯏꯒ ꯂꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯏꯕꯨꯡ ꯑꯣꯏꯕꯤ ꯑꯃ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯍꯪꯕꯅꯣ ꯍꯪꯂꯕꯗ
ꯁꯥꯏꯌꯣꯟꯕꯅ ꯏꯃꯥ ꯑꯩꯍꯥꯛ ꯅꯆꯥꯅꯤꯄꯥ ꯑꯗꯨꯅꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤ ꯑꯩꯍꯥꯛ ꯃꯤ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯇꯣꯟꯁꯅꯥ ꯌꯦꯡꯂꯗꯨꯅ ꯏꯃꯥ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯃꯧ ꯑꯗꯨ ꯑꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ ꯑꯩꯍꯥꯛ ꯅꯆꯥꯅꯤꯄꯥ ꯑꯗꯨꯅꯤ ꯃꯍꯥꯛ ꯑꯁꯤꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯝꯕꯤꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯥꯝꯃꯟꯗꯨꯅ ꯅꯃꯧ ꯑꯣꯏꯅꯕ ꯄꯣꯔꯛꯂꯕꯅꯤ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯚꯥꯞ ꯇꯥꯔꯛꯇꯨꯅ ꯍꯦ ꯍꯦ ꯏꯃꯥꯗꯤ ꯚꯥꯞ ꯑꯃ ꯇꯧꯔꯨꯔꯦ ꯍꯥꯏꯔꯒ ꯃꯃꯧ ꯑꯗꯨꯕꯨ ꯀꯣꯡꯈꯠꯄꯤꯔꯒ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯈꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯆꯥꯅꯤꯄꯥꯗ ꯍꯪꯂꯛꯈꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯛꯂꯤ ꯃꯥꯅ ꯕꯣꯟꯗ ꯃꯐꯝ ꯆꯥꯕ ꯂꯥꯏ ꯅꯤꯡꯐꯝ ꯊꯤꯕꯗ ꯏꯁꯤꯡ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯔꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯁꯥꯁꯤ ꯑꯣꯂꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯩꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯂꯣꯏꯗꯨꯅ ꯁꯥꯟꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯄꯣꯔꯣꯕꯤ ꯑꯅꯤꯈꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯎꯕ ꯐꯪꯂꯝꯗꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯂꯝꯗꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯩꯒ ꯎꯅꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒ ꯑꯩꯒ ꯃꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯛꯀꯗꯕ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯑꯣꯟꯅꯕ ꯃꯔꯝ ꯇꯥꯛꯄꯤꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕꯤ ꯏꯕꯦꯝꯃꯁꯤ ꯊꯦꯡꯅꯖꯔꯦ ꯃꯥꯕꯨ ꯑꯩꯅ ꯃꯈꯣꯏꯅ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯉꯩꯗ ꯐꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯒꯦ ꯃꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯑꯄꯥꯝꯕꯗꯨ ꯄꯤꯅꯒꯅꯤ ꯋꯥꯁꯛꯅꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯅꯔꯦ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯤ ꯑꯣꯜꯍꯟꯕ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯃꯥꯕꯨ ꯐꯥꯔꯕꯅꯤꯅ ꯃꯍꯥꯛ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯤꯗꯨꯅ ꯌꯥꯗ꯭ꯔꯕꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥꯁꯤꯡꯅ ꯈꯨꯗꯥꯡ ꯍꯦꯛ ꯄꯥꯏꯈꯤꯕꯗ ꯃꯄꯨꯔꯣꯏꯕ ꯁꯛꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯌꯥꯎ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗꯗꯨꯅ ꯍꯪꯉꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯃꯤꯟꯅꯔꯒ ꯂꯥꯛꯂꯤꯕ ꯁꯤꯅꯤ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯁꯨ ꯃꯈꯣꯏꯅ ꯁꯥꯏꯌꯣꯟꯕ ꯍꯥꯏꯅ ꯀꯧꯕꯤꯔꯛꯏ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯏꯌꯣꯟꯕ ꯊꯣꯟꯕꯤꯔꯤꯕꯅꯣ ꯃꯤꯡ ꯑꯗꯨꯃꯛꯇꯤ ꯂꯥꯏꯁꯤꯡꯒꯤ ꯃꯐꯝꯗ ꯀꯧꯒꯗꯕ ꯃꯤꯡꯅꯤ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯍꯥꯛꯅ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯤ ꯄꯨꯔꯥ ꯑꯣꯜꯂꯕꯅꯤꯅ ꯃꯃꯤꯡ ꯑꯁꯤ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯇꯣꯟꯁꯅꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕ ꯉꯝꯕꯤ ꯑꯁꯤ ꯂꯧꯗꯕ ꯌꯥꯗꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯇꯝꯂꯕꯗ ꯃꯃꯥ ꯑꯗꯨꯅ ꯚꯥꯞ ꯇꯥꯏ ꯃꯍꯥꯛ ꯑꯁꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯈꯪꯂꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯏꯃꯧ ꯅꯨꯄꯤ ꯊꯣꯛꯎꯗ ꯊꯣꯛꯄ ꯉꯝꯕꯤ ꯏꯃꯧ ꯄꯣꯔꯛꯂꯕꯅꯤꯅ ꯏꯃꯥ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯐꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯇꯧꯔꯣ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯌꯥꯕꯤꯔꯕꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ ꯃꯥꯅ ꯏꯃꯨꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯧꯔꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯊꯧꯅꯥ ꯂꯩꯕ ꯀꯟꯕ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯆꯅꯤꯡ ꯈꯨꯝꯕꯤꯕꯨ ꯄꯤꯔꯒ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯗ ꯂꯩꯌꯨ ꯍꯥꯏꯅ ꯊꯦꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯃꯥꯟꯕ ꯃꯤ ꯑꯗꯨꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯕ ꯐꯪꯗ꯭ꯔꯕꯁꯨ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯐꯪꯖꯍꯧꯕ ꯁꯅꯥ ꯑꯁꯤꯒ ꯑꯩꯅ ꯊꯥꯅꯔꯨꯕ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯁꯤꯒ ꯃꯉꯣꯟꯗ ꯄꯤꯗꯨꯅ ꯃꯗꯨꯗ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯧꯖꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯕꯣꯟꯗꯒꯤ ꯍꯜꯂꯛꯂꯦ ꯇꯥꯕꯗ
ꯂꯩꯀꯥꯏꯒꯤ ꯃꯥꯒ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯅ ꯕꯣꯟ ꯆꯠꯂꯨꯕ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯇꯥꯎꯅ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯎꯒꯤ ꯍꯛꯆꯥꯡ ꯃꯨꯔꯇꯤ ꯁꯨꯔꯝꯗꯕ ꯄꯨꯝꯅꯃꯛ ꯐꯔꯛꯇꯨꯅ ꯐꯖꯈ꯭ꯔꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯅꯔꯤꯉꯩꯗ ꯏꯃꯨꯡꯗꯒꯤ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯕꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯨꯟꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯇꯥꯎꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥꯎ ꯃꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯐꯖ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯎꯖꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯏꯇꯥꯎꯅ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯎꯅ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯐꯖꯈ꯭ꯔꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯣ?" ꯍꯪꯂꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ, "ꯏꯇꯥꯎ, ꯑꯩꯅ ꯕꯣꯟ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯑꯩꯍꯥꯛ ꯑꯁꯤ ꯐꯤꯕꯝ ꯆꯥꯗꯕ ꯃꯨꯔꯇꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯕꯣꯟ ꯑꯁꯤꯗ ꯂꯩꯕ ꯁꯥ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯆꯠꯂꯕꯗ ꯃꯃꯩꯊꯪꯗ ꯃꯤꯅ ꯍꯥꯏꯅꯕ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯒꯤ ꯏꯁꯥ ꯑꯁꯤ ꯑꯣꯂꯥꯡꯕꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯐꯔꯦ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯁꯤꯔꯒꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯂꯥꯡꯕ ꯑꯗꯨ ꯐꯔꯦ꯫ ꯑꯩꯅ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯔꯤꯕꯅꯤ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯃꯇꯥꯎꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, "ꯅꯨꯄꯤ ꯑꯁꯤꯅ ꯀꯝꯗꯧꯕ?" ꯃꯥꯅ ꯈꯨꯝꯃꯤ, "ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏ 8 ꯄꯣꯛꯃꯤꯟꯅꯩ ꯍꯥꯏ꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏ꯫ ꯃꯥꯅ ꯃꯈꯣꯏ 8 ꯕꯣꯟ ꯑꯗꯨꯗ ꯎꯍꯩ ꯊꯤꯕ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯎꯍꯩ ꯍꯦꯛꯅꯔꯤꯉꯩꯗ ꯑꯃꯒ ꯑꯃꯒ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯀꯧꯅꯕ ꯇꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯑꯁꯨꯝ ꯃꯈꯣꯏꯕꯨ ꯊꯤꯔꯛꯄꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯩꯒ ꯊꯦꯡꯅꯗꯨꯅ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯩꯅ ꯄꯨꯕ ꯆꯤꯟꯖꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯃꯤꯟꯅꯔꯕ ꯐꯥꯎꯕ ꯃꯆꯦꯁꯤꯡ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯆꯦꯁꯤꯡ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯂꯕꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯈꯪ ꯅꯪꯒꯤ ꯌꯨꯝꯗ ꯀꯔꯤ ꯃꯔꯤ ꯑꯃꯠꯇꯁꯨ ꯊꯣꯛꯅꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯣ?" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯅꯁꯨ ꯆꯨꯝꯃꯤ ꯈꯟꯗꯨꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ꯫ ꯅꯍꯥꯛ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ" ꯍꯥꯏꯔꯕꯗ ꯃꯥꯅ "ꯁꯥꯎꯔꯣꯏ ꯍꯥꯏꯌꯨ" ꯍꯥꯏꯔꯕꯗ, "ꯐꯔꯦ, ꯅꯪꯅ ꯁꯥꯎꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯄꯗꯤ ꯀꯔꯝ ꯇꯧꯏ?" ꯍꯪꯂꯕꯗ ꯃꯥꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯌꯥꯔꯦ" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯨꯍꯣꯡꯂꯒ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯀꯜꯂꯛꯄꯗꯒꯤ ꯃꯇꯥꯎ ꯑꯗꯨꯗ ꯍꯪꯂꯛꯈꯤ, "ꯏꯇꯥꯎ, ꯃꯈꯣꯏ 8 ꯑꯗꯨꯗꯤ ꯃꯁꯛꯇꯤ ꯀꯔꯝ ꯇꯧꯏ?" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯏꯇꯥꯎꯁꯥ, ꯑꯩꯃꯛꯇꯤ ꯃꯈꯣꯏ 8 ꯑꯗꯨꯒ ꯊꯦꯡꯅꯔꯛꯄ ꯅꯠꯇꯕꯅ ꯃꯁꯛꯇꯤ ꯈꯪꯖꯗꯦ" ꯍꯥꯏꯔꯛꯈꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤꯗ ꯍꯪꯂꯒꯦ, ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ" ꯍꯦꯛ ꯍꯥꯏꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯟꯁꯅꯥꯕꯨ ꯌꯦꯡꯂꯗꯨꯅ ꯀꯧꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯇꯥꯎꯁꯤꯡꯅ ꯋꯥ ꯈꯔꯗꯪ ꯍꯪꯒꯦ ꯍꯥꯏꯔꯤ, ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯎ" ꯍꯥꯏꯔꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯕꯨꯡꯁꯤꯡ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗ ꯃꯈꯣꯏꯅ, "ꯏꯕꯦꯝꯃ, ꯏꯇꯥꯎꯅ ꯍꯥꯏꯕꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ 8ꯅꯤ ꯍꯥꯏ꯫ ꯅꯈꯣꯏ 8ꯅ ꯕꯣꯟꯗ ꯍꯩ ꯍꯦꯛꯄ ꯆꯠꯄꯗ ꯅꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯏꯇꯥꯎꯅ ꯇꯝꯂꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯍꯪꯂꯛꯈꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯆꯨꯝꯃꯤ ꯍꯥꯏꯔꯕꯗ ꯃꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯁꯕꯥꯟꯗꯤ ꯀꯔꯝ ꯇꯧꯏ ꯑꯃꯨꯛ ꯍꯪꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏꯅ, "ꯃꯈꯣꯏ ꯑꯁꯤ ꯉꯥꯎꯔꯦꯗꯅ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯖꯕꯗ ꯈꯣꯏꯔꯥꯡꯖꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ." ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, "ꯏꯕꯨꯡꯁꯤꯡ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 8ꯃꯛ ꯏꯄꯥ ꯏꯃꯥ ꯑꯃꯠꯇꯅ ꯄꯣꯛꯃꯤꯟꯅꯕꯅꯤꯅ
isak isu chap manai adubu fijeti machu amaga manadi wadu taraga makhoina nakhoi gi laifamdi bon adugi karamba mafamdano hanglaklabada heloi nupi aduna ibung sing aikhoi taret angang oiringaidagi ima ipa animak sikhiduna yumchu tekhiduna amuk anauba yum ama saba ngamdaduna bukri mapan aduda hauriba khongnang adugi marumda aikhoi taret leiduna bon adugi uhaisa aduna hojik phawba hinglibani aikhoi na numit khudingi matawgum bonda uhai hekpa chatpadagi aikhoi khaidongna khiduna amuk thena khidri amuk khongnang makhong aduda lakhidri hairakhi madudagi aina mafam maduda lakpa matamda nakhoi marup asi thengnaduna aina ipuroiba oijage haiduna aikhoi ani asi mafam asida laktuna mayamga thengnariba sini haina khumi mage wadu taraga makhoi mayam aduna magadi masak manaba fijeti masu manadaba makhoi na kumna hangba aduda heloi atumina hangjarakhi ibung singna thawai nungai dana munna hangbiriba sibu ibung singa ise singa aduga thengnabiba yaubra thengnabirabadi na chanoi bi engonda takpiduna ise singa unajage hek hairakhi mage waduda makhoina ibema aikhoina makhoibu thengnadi aikhoina bon aduda chatpham khangdana wana leramgadabudu khallaga ipuning singa si nungairaktre aide hayengmak bon da chatuna makhoibu thirugani hairakhi magi wadu taraga amanasu aisu yaugani hai amanasu aisu chatkani hai asumna makhoi taruk sure maduda helo yaduna makhoigi kalak khamban jawbudu uraga nuksiraktraduna asumna taksilami ibung singna ise singe awabada nungai bidabadu uraga aigisu thawai asi yamna nungai khidre aduna makhoiga thengnabige hairabadi pukri mapan aduda hauriba khongnang pambi adugi khara handolaga wa ngangdana tumina leibiro numita selakpa matam aduda soidana ama irujaba kana udana tholakani mana iruri ngaida mabu phabiro phaba ngamlabadi phariba aduna haiba khuding magyagani hek hairakhi asumna makoidi yamna wana kina leibana nongmada punna irujadabani nongmagi amamamta irujabani aduna ibung singna nongmagi amamamtang phaduna ibung singna pamliba sing adu makhoiga tanabiro karigumba langbaninba thoklabadi makhoidi kiduna amata tholakloi hairakhi magi wadu taraga makhoina hairakhi makhoi adu onthona kina leiraba jani makhoibu lokthok piruduna aikhoigi irakta tilhandaba yadri itao hayeng aikhoi mafam aduda chatuna makhoibu phaduna mirakta tilhandaba yadri aikhoi hayeng chatuna leibak yenglukhige hairam laga chanakri maduda heloi nupi aduna kaya da karam sauri bani pasingno aikhoi gi nipadi aina leijarage haiba phawba yabidaduna hangoi anina bisa tawbiraga ipuroibo oina phangjarakpani makhoi sing asi nungai gani karino amadi tholagani hek hairakhi maduda saiwan bana ibe manangna karigi aduk marik chumba wai haijan biduna kalak mi hobana mangoi naraba mioi sing adu loina mangba tari do hek hairakhi maduda tonsna kaubi heloi nupi aduna oirakadoriba pumnamaktu makhoigi laibakta tamlakpani thoina wabiru ganu makhoigi apamba adu aina thungnaba lambi yatpani dos leiti warau biganu hairakhi nong hek nganbaga makhoi nipa taruk adu mapa mama na khambaka yadana magi polyom semnaduna bonda chatkre makhoi mafam adu hek yaubaga lukhrabi masa aduna leiramba mafam adu thengnaraduna wadi ngangnadana makhune ingit tawnaraga tumina leinakhi numit taramdai aduda hana hangkhibani pa adu masa adu yamna olanglakuna mag laifam khangdaduna idausa nakhoi tumina leiramo aihak chatlage hairaga pukri aduda chongthaduna leibada mahak hangoi porobi onkhre mahak yamna nungaina ising aduda sanaduna leire matam aduda numita selektuna nupi ama khongnang adudagi thulaktuna lakpadu loliba makhoi sing aduna uraduna tumina yengduna leire magna pukri aduda kumtharaga sanaba horakle matam aduda hangoi oliba nipa adu loisilaktuna mabu phare
Maduda heloi masi ahna duna karigino nangna aibu phari badi hanglabada hangoi aduna nangbu aigi nupi oige haiduna phari bani hairabada heloi masi aduna aidi yum panba yadaba nupini adubu nangna aibu phara bani na nahak aiga laiminanaba yai tamba haibadu oiduna aigi naktagi hendoktuna leijaro hairakhi hangoi adu nipa amagi murti oiduna makhoi ani chapminakhre asomna numit tarukni adu nipa taruk adu mathang mathang yai tamba haiba laidu onduna haujik phauba miyoiba singa ongnaruba amadi thengnarubada makhoi masinjak pidrabadi makhoina thengnaruba midu natraga jiba singdu awaba oinaribani makhoi nipa taruk adu phattaba lai yai tamba haibadu oikhiduna heloi taruk kalaiminakhi makhoi halaktrabada mayum mayumgi misingna wana thinaduna laikhi aduga ningthau aduna lukhrabi macha adugi maramda laikai gi misingda hanglabada mahak bonda lai ninglubadagi magi dos kokshaduna pura mi haibadu oikhre aduga bonda lairami haiduna phajakhrabi nupi amasu magi nupi oina puraktuna laiminari haiba pawasi tamlabada ningthau aduna macha nupi bu shauraduna nangna haiba induna afaba kanba nipa aduda pige haibada yaram labadi kayada pharamgani haujikti mahake miyoi shadabadu koktuna masak thokpa mi oiduna bonda lai ningbi phajakhrabi nupi ama puduna lagle haibasi tabada aina nangbu shauningba phawi haiduna rajkumari da yengladuna shauningba mongda nganglakhi mapa ningthogi wadu taraga rajkumari aduna hairi pani padugi phibam madubu pharaduna ningthiba nipa ama oikhre haiba wasidi mahak maya haiba misak ama soiduna oiramba tare khanki aduga amana mana masak matau phajaba nipa oikhre tabada mana khalakhi aina hojikpu mabu pamle hairubada mana kari khalakani mahakti masak matau phajabi ningthibi bongi lainingbi amabu poraktuna mage seba tawduna leire hairi aduna ipana nahak laiba asi tangkhai amagi ningthawoiduna isa nupi asi su nangi seba tawhalu hairubada mana yabiraklabadi aigi su phare madu nataduna yabidaba thoklabadi onthona nungaitaba thokani khanduna leikhi ningthau asina manai masan singaloinana lukhrabi mama masagi nakta laktuna laiba asi nangna tangkhai ama phangpam thoi aduna nangna laibak tangkhai amagi ningthawoiduna palo hairabada lukhrabi macha aduna iningthona takpiriba aduna apian boire karigi laiba amuk pibigadori bano hangachaраklabada ningthauna hairakhi aina hairibasida nangna pendriba sibu matungda laibaki khudong thiba tholakpa matamda nangna ai tieng panglaroi khallabara hanglaklabada lukhrabi macha sayon bana ningthaubu khurumjaraduna iningthauna adu yauna nungai biroidaba lairabadi aina lairiba sidagi khungang taradang nanaida pibiraga nanaigi lamoijaragi adaidi iningthaugi laiba oibiduna nungaina karisu khandana laibiu nanai hak iningthaugi damakta laijari hairabada ningthauna aina wa matanga haigi nangna aibutta sengna nungsibiba oirabadi aigi sanupi ningai chawbi ama lai mahakpu nakhoi anigi seba tawnaba mabu sulausinbiu nahana nangi nafamda pijage khalambani adubu nangna kari naning thungdaba laiduna aina piba sana adubu lausilu haiba yadaba aduda aina ikaiduna wafam asi haidabani adubu haujikti aina haijaba ningjaba khara nangna yabiba asina apianba oiduna isa nupi asina khoi anigi nanai oinaba lausilu hairakpa wafam aduda lukhrabi masana khumpam khangdana lairiba mawng adu uraga heloi atombina song tholaktuna ningthaugi mafamda khurumjaraduna hairakhi iningthauna chanbiduna takpiriba pumnamak nanai aikhoina injagani ibema rajkumari aduga aikhoi anina ibungogi seba tawjagani haina ningthau adugi mafamda haijarabada ningthau aduna onthona nungsikhreda mahagasibu bonda laining ba karamba migi masa oirigaba
ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯕꯒꯤ ꯃꯉꯥꯜ ꯑꯁꯤꯗꯤ ꯑꯃꯨꯛꯇꯁꯨ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯤꯖꯕ ꯃꯤꯁꯛ ꯎꯔꯛꯇ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯥꯏꯁꯤꯡꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯅꯕ ꯂꯥꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯇꯔꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯛꯇꯤꯗꯒꯤ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯗ ꯂꯥꯛꯆꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯕꯣꯟꯗ ꯆꯠꯇꯨꯅ ꯅꯨꯄꯤ 6 ꯈꯛ ꯊꯤꯔꯨꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗ ꯍꯜꯂꯛꯇꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯃꯈꯣꯏꯕꯨ ꯊꯤꯕꯤꯅꯕ ꯇꯧꯕꯤꯌꯨ ꯍꯪꯒꯠꯆꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕ ꯑꯣꯏꯕꯅꯤꯅ ꯐꯔꯦ ꯅꯤꯡꯊꯧ ꯏꯁꯥ ꯌꯥꯎꯅ ꯊꯤꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯃꯃꯥꯁꯤꯡꯒ ꯂꯣꯏꯅꯅ ꯕꯣꯟ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯡ ꯂꯩ ꯈꯔ ꯊꯥꯔꯒ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯄꯣꯔꯣꯕꯤ ꯑꯅꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯛꯂꯤ꯫ ꯃꯗꯨꯗ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯨꯔꯒꯅꯨ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯇꯝꯕ ꯍꯥꯏꯕ ꯂꯥꯏ ꯑꯗꯨ ꯑꯣꯟꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯨꯕꯗ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯀꯥꯂꯤ ꯀꯧꯕ ꯖꯨꯒ ꯑꯗꯨ ꯐꯥꯎꯕꯗ ꯍꯦꯂꯣꯏ 7 ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ 6 ꯑꯃꯗꯤ ꯅꯤꯄꯥ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯅ ꯂꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯤꯅ ꯂꯧꯈꯤꯕꯅ ꯃꯥꯕꯨꯗꯤ ꯂꯧꯕ ꯌꯥꯏ꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯪꯉꯣꯏ ꯑꯅꯤꯅ ꯃꯆꯥ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯊꯅꯅ ꯇꯝꯂꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯅꯔꯛꯇꯨꯅ ꯊꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯠꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫